ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯃꯣꯟꯁꯨꯛ-ꯃꯟꯗꯥꯚꯤꯌꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗ ꯉꯔꯥꯡ ꯊꯨꯡꯂꯈꯤꯕ ꯌꯨꯅꯤꯌꯟ ꯂꯦꯕꯔ ꯑꯦꯟ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯗꯥꯛꯇꯔ ꯃꯣꯟꯁꯨꯛ-ꯃꯟꯗꯥꯚꯤꯌꯥꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯏꯕꯣꯡꯗ ꯂꯩꯕ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠ ꯗꯤ.ꯁꯤꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯃꯣꯟꯁꯨꯛ-ꯃꯟꯗꯥꯚꯤꯌꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯎꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯣꯡꯕꯣꯏ-ꯒꯥꯡꯇꯦꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯁꯨꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛ-ꯁꯦꯟꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯄꯥꯎꯗꯝꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯟꯈꯤ꯫ ꯇꯨꯡꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDP)ꯁꯤꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯃꯣꯟꯁꯨꯛ-ꯃꯟꯗꯥꯚꯤꯌꯥꯅ ꯁꯥꯟꯅ-ꯈꯣꯠꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯍꯥꯛꯅ ꯆꯨꯔꯆꯥꯟꯄꯨꯔ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯅꯥꯁꯥ ꯃꯨꯛ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠꯀꯤ ꯀꯦꯝꯄꯁꯇ ꯎ ꯆꯥꯔꯥꯁꯨ ꯊꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯌꯨꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯗꯥꯏꯕꯦꯇꯤꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯃꯥꯏꯕꯝ ꯙꯅꯕꯤꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯃꯁꯨꯡ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯀꯤ-ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯃꯤꯌꯥꯝ ꯃꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯀꯤ-ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯀꯕꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯕꯣ ꯂꯩꯀꯥꯏ ꯅꯣꯡꯆꯨꯞ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯨꯔꯥꯏꯂꯥꯠꯄꯝ ꯏꯅꯥꯎꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯗꯥꯛꯇꯔ ꯙꯅꯕꯤꯔꯒꯤ ꯌꯨꯝ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯕꯣꯝ ꯊꯝꯖꯤꯟꯕ ꯈꯛꯇ ꯅꯠꯇꯅ ꯊꯥ ꯑꯁꯤꯒꯤ 7ꯗ ꯗꯥꯛꯇꯔ ꯑꯁꯤꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯒ ꯑꯀꯤ-ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯤ.ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯔꯦꯟꯇ ꯂꯩꯔꯤꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯃꯍꯩ ꯇꯝꯂꯤꯕꯁꯤꯡꯗ ꯇꯠꯇꯅ ꯑꯀꯤ-ꯑꯈꯪ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯗꯥꯛꯇꯔ ꯑꯁꯤꯅ ꯀꯔꯤ ꯂꯥꯟꯕꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯕꯅꯣ? ꯐꯅ ꯂꯥꯟꯕ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯨꯅ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯃꯤꯟꯅꯁꯤ꯫ ꯌꯨꯝ ꯀꯨꯡꯅ ꯇꯥꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯀꯤ-ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯨꯡꯗ ꯑꯃꯨꯛ ಹꯟꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯃꯤ ꯇꯥꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯟꯗꯣ ꯂꯨꯋꯥꯡ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯃꯤ ꯇꯥꯍꯜꯂꯛꯄꯅ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯇ ꯐꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯊꯦꯜꯅꯤ ꯍꯥꯏꯅꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯁꯛ ꯊꯤꯍꯟꯅꯕ ꯃꯆꯥꯛ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯊꯥꯡꯃꯩꯕꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ 18 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯡꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯡꯒꯤ ꯋꯥꯔꯦꯞ ꯂꯧꯕ ꯈꯨꯗꯤꯡꯃꯛꯇ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯔꯦꯞ ꯌꯥꯎꯗꯅ ꯃꯄꯨꯡ ꯐꯥꯗꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯟꯅꯥꯏꯒꯤ ꯑꯆꯧꯕ ꯊꯧꯒꯥꯏ ꯄꯨꯔꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯃꯤ ꯇꯥꯟꯅꯔꯛꯄꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯁꯦꯝꯅꯗꯨꯅ ꯅꯄꯥꯛ-ꯅꯄꯥꯛ ꯇꯥꯟꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁꯁꯤꯡꯗꯒꯤ ꯀꯌꯥꯇ ꯇꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯀꯩꯊꯦꯜꯁꯤꯡꯕꯨ ꯃꯁꯛ ꯃꯆꯨ ꯊꯣꯛꯅ ꯊꯝꯅꯕ ꯃꯇꯝ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯍꯟꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯂꯝ-ꯆꯠꯇ ꯆꯨꯡꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯁꯥ-ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯣ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯄꯦꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯥ-ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯒꯨꯅꯨ ꯀꯩꯊꯦꯜꯗ ꯉꯁꯤ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯛꯂꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯄꯤꯖꯔꯕꯁꯨ ꯍꯤꯔꯝ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯧꯕ ꯌꯥꯗꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯄꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯁꯨ ꯃꯩ ꯆꯥꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯪꯈ꯭ꯔꯒ ꯃꯩ ꯆꯥꯛꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯅꯥꯄꯦꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯍꯤꯔꯝ ꯀꯌꯥ
asigi matangda awaba mayognarapana khunjasing asigi miyambu masa masagi mafamda hanjilhannaba lengakna athubada thorang paikhatpiu loinana hariba mafamsing asi haukiba tha kharasida irang amata thoktana laklabanina khulsing asibu ngal cheliba security sing asi Bishnupur district ki SP ki control makhada thambiu karigumba lengakna khunjasing asi taliba demand asi thabakta oina onthoraktrabadi miyamna masa masagi mafamda changsinanaba phirep lawragani haiki Makha tarpa pauda assembly mifamda maitaina SD chanbagi ajetpa phirep lobinaba WMC na MCM gi puning chingsilakli Hayeng loigadaba Manipur Legislative Assembly gi nongju mifam asida maitai singho SD list channabagi damak achetpa phirep lobinaba World Maitai Council na Manipur gi Chief Minister 𝗡𝗏𝗏𝗏 aiba chiro thaduna taksinkhre Lop asina Chief Minister da pisinba chirol aduda pallibadi maitaibu SD list chanhanabagi damak mathok taba report ani adu center da thabinaba Chief Minister 𝗡𝗏𝗏𝗏 na CM oirakpa sanglaba chai nipan rom asida taksinduna lakli CM na chingnariba report adu tharabadi nagasingna saukigani haibadu khalamba adusu handakta Supreme Court ki judge Chief Justice yawa judge tare na takiba judgment aduna kanagumba amatana saunabagi maram adu leihankidre Judgment aduna reservation quota asi SD marakta dominant tribe singna lion share loromba adu state lengak amasung central government na tribe singdagi data da yumpham oiraga UPSC oiro CSS oiro educational institution oiro state singi public service ki ubu oiro punamak sub category haibadi quota within quota sinba judgment aduna yathang pikre Amukazu August 8 Malemgi Yelhomi Numitagi Indigenous Maitai Tribe Mutkidanaba Organization Kayana Kholau Lauduna Taksin Baga Loinana SD list Chanba Kaktana Oithokani Haiba Wafam Laikre Hauzik Tholiba Khongjai Lan Asigi Matangdasu Prime Minister Narendra Modi na Rajya Sabha da pikiba waroldugi matung inna chahi kharadi changki gani kadaba mali maramdi PM gi Wahida Lisingom Japan Maripudra Hundoida Manipurda Asikumba Hana Sunaba Manipurda Thokibadu Chahi Taret Changki Masina MP gi Wakolon Adubu PM gi Wakolon Adubu Mayek Singna Phongdorakli Maram Masina Khongjai Langa Maitai SD Chanbaga Mari Lainahan Bigano Karam Maduna Kumja Lisingani Kunmanga Phawagi Manungda Maitaibu SD list Channabagi Thampham Thokpa report sing Thadrabadi Maitaigi future kanba ngamloi maram aduna assembly na chapchaba phirep ama logbiu ipa ipugi ikheng tanna kalamba aikoigi saktamchi kannanaba khongthang asi lorabadi puari da CM bu sonohogani haina thamki makha tarakpa atopa pau amada 𝗡𝗜𝗡𝗏𝗏 da nomai kamna khre 𝗡𝗜𝗡𝗏𝗏𝗏 district ki khongsabung manakta leiba bunglo village ta kuki militant amasung Sikh regiment anigi marakta bom yauna akanba mongda nomai kamna khre hairi Police dagi phangba pauda haukiba ahing nongyai matung minute kun lom chatpa matamda Sikh regiment ki gari mari romda lakpa khangudana kuki militant singna bom yauna nomai kapsilakpadagi nakal anida akanba mongda khut thoknakibani thaudo adugi pau phangbaga mafam aduda ahenba security force thomjinduna pak chana thi humbagi tabak chathakre hairi makha tarakpa pau abatopa amada Saikom Mirabai Chanu taramna okre Weightlifter Saikom Mirabai Chanu na Imphal Airport ta thunglabaga Youth Affairs and Sports Minister Govindas Konthokjam amadi PhD Minister 𝗡𝗏𝗏𝗏 yauna miyamna taramna okre chaliba tha asigi taretagi Paris da pangthokiba Summer Olympic Games ta weightlifter masana saruk yakiba Saikom Mirabai Chanu na phongtokibada France na yumbo oiduna pangthokliba Summer Olympic asida kg Nifuga mapan gi category da weightlifting masana da saruk yakibani adu mari suba position taduna medal lorokpa ngamkidre kumja lisingani kunmathoi da Japan da pangthokiba Tokyo Olympic Games tagi hauna hakchang da asok apan kaya nangduna laki Asian Games da ju saruk yaduna medal lownaba manglakkiba manglan ngasi phawba ngamkhide adubu malemgi sanaroi kayana Summer Olympics da saruk yaba phangnaba awa ana thidana hotnaduna lakli weightlifting masana da Summer Olympics da ahumlak suba hena saruk yaduna silver medal amakak loriba asidagi hena medal lownabagi tamak kumja lisingani kunnipan da Los Angeles da pangthokadoriba Olympics miyengda thamli masida lamdam asigi miyamna su pukning thogatpiu haiba wafam mahakna phongdoki amaromda Chief Minister 𝗡𝗏𝗏𝗏 nasu Saikom Mirabai bu CM Banglo da oktuna pukning thogatkre hairi makha tarakpa atopa pau amada muknariba ani
ꯄꯨꯟꯅ ꯐꯩꯗꯨ ꯇꯨꯔꯕ ꯃꯇꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯈꯥꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯂꯥꯟꯗꯤ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯕ ꯂꯥꯟ ꯑꯣꯏꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯀꯥ ꯍꯦꯟꯅ ꯊꯣꯛꯏ꯫ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯄꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯏꯊꯤꯜ ꯌꯥꯎꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯏ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯒꯨꯝꯅ ꯃꯅꯤꯄꯨꯔꯗ ꯆꯤꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯒ꯭ꯔꯦꯟ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯟ ꯆꯠꯊꯔꯛꯄ ꯊꯥ 15 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛꯅꯦ ꯍꯥꯏꯗꯨꯅ ꯂꯤꯂꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯨꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯥꯟꯆꯥ ꯃꯩꯆ꯭ꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯊꯥꯡꯐꯝ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯏ꯫ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯅꯔꯝꯗꯝ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯂꯕ ꯐꯥꯎꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯂꯤꯕ ꯊꯧꯅꯥ ꯐꯕ ꯂꯥꯟꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯦꯛꯅꯔꯤꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯀꯤꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯥ ꯍꯦꯟꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯦꯛꯅꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯆꯪꯖꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯥꯏꯒ꯭ꯔꯦꯟ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯥꯏꯒ꯭ꯔꯦꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯈꯨꯖꯣꯛ ꯈꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯁꯠ ꯈꯝꯊꯦꯡꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯑꯇꯝꯅꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯍꯤꯡꯊꯠꯇꯨꯅ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯕ ꯑꯃꯗꯤ ꯌꯨꯝꯀꯩ ꯃꯩ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯃꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯑꯁꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯊꯣꯅꯕ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯩꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯂꯣꯡ ꯆꯠꯊꯗꯨꯅ ꯀꯨꯀꯤꯂꯦꯟ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯁ꯭ꯇꯦꯠ ꯁꯦꯝꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ USA ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄꯒꯤ ꯂꯥꯟ ꯑꯣꯏꯕꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯈꯤꯕ ꯑꯃꯗꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯖꯝꯅ ꯌꯣꯠꯁꯤꯟꯈꯤꯕ ꯌꯥꯏ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣ ꯑꯃ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯕ ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯖꯝꯗ ꯀꯣꯛ ꯅꯣꯟꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯌꯥꯝꯗ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯜꯂꯤꯕ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯛ ꯊꯠꯄꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯨꯛꯅꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯣꯡꯐꯝ ꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯅꯥꯀꯜ ꯑꯅꯤ ꯀꯣꯟꯅꯔꯕꯗꯤ ꯑꯃ ꯇꯨꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯒꯗꯧꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯅꯩꯈꯤꯁꯤꯀꯣ ꯆꯤꯟꯗꯗꯤ ꯃꯍꯥꯅꯤ ꯊꯕꯛꯇꯤ ꯄꯣ ꯀꯥꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯂꯣꯛ ꯁꯚꯥꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯁꯨ ꯂꯦꯞꯅꯈꯤꯕ ꯃꯇꯝꯗꯒꯤ ꯅꯣꯡꯃ ꯉꯟꯈꯠꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯑꯥꯒꯁꯠ 9ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ 33 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝꯁꯨ ꯍꯌꯦꯡ ꯑꯥꯒꯁꯠ 12ꯗ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔ 5ꯗꯤ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯤꯐꯝꯗ ꯃꯈꯣꯏꯅ ꯂꯥꯟꯈꯠꯈꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯂꯧꯕꯤꯗꯕ ꯔꯤꯖꯦꯛ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯐꯝ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕꯅꯤꯅ ꯑꯔꯣꯏꯕ ꯃꯤꯐꯝ ꯌꯥꯎꯔꯣꯏꯗꯧꯔꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯆꯠꯊꯔꯤꯉꯩ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯂꯅꯥꯏ ꯋꯥꯔꯦꯞ ꯄꯨꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯤꯕꯅꯤ꯫ ꯃꯦꯝꯕꯔ ꯑꯃꯅ ꯄꯨꯊꯣꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯦꯗꯃꯤꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯈꯟꯅꯒꯗꯕ ꯑꯦꯖꯦꯟꯗꯥ ꯂꯤꯁꯇ ꯍꯥꯞꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯞꯇꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯌꯦꯡꯂꯒ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯩ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯑꯄꯥꯝ ꯄꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯄꯥꯎꯗꯝꯕ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯁꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫
मदुदा यारक्तबा अदुना ओपोजिशन कांग्रेस की मेंबर मंगाना बॉयकॉट तौबगी फिरेब अदु लौखिबा ओइना तौई अचुम अरानगेदी डेमोक्रेसी नि मियामना अखंग अहिसिंग लेपचरसनु अखोई पुनमकना खंगलिबनी स्टेट असेंबली की अपुनबा मेंबर हुमफु खक्तनी मसिगी मनुंगदा स्पीकर खाइदोखरगा मेंबर यांखै मापनगी युमफम असि कांग्रेस की मंगा जेडीयू की अमा पुन्ना तरुकना ओपोजिशन की बेंचता अदुगा लेमौरिबा यांखै हुमदोइना रूलिंग बेंचता फमलिबनी रूलिंग की पुन्ना यांखै हुमदोइ असिगी मनुंगदा कुकीजो फुरुप की तरा याउरी तरा असिगी मनुंगदा बीजेपी की तरेट केपीआई की अनि अमसुंग इंडिपेंडेंट अमा याउरी लेंगाक असिना चौगलिबा अतैगिदी नागा पीपल्स फ्रंट मंगा नेशनल पीपल्स पार्टी तरेट अमसुंग इंडिपेंडेंस अनि सु याउरिबनी इलेक्शन दा काखिबदी बीजेपी 39 खक्तनी हौजिकती 38 सुख्रे जेडीयू की मेंबर मंगा बीजेपी दे याउखरे ओपोजिशन बेंच फमलिबा जेडीयू की मेंबर अमकक असिसु फंबन ओपोजिशन फंबनी थमोइदी बीजेपी दे लैर माले मागी अपाम्बा हाइबदुनी मीगी अपाम्बदी नत्ते अदुमनदी मेंबर हुमफु लेबदा रूलिंग यांखै मंगा ओपोजिशन मंगा हाइनरिबसिनी चीफ मिनिस्टर एन बीरेंदी एनपीपी गा लेंगाक सुंपाई पाइमिनरो कयादा हाइखिबनी अदुबु ngasi फावबदी बीजेपी दे सौगतली ममांग थादा एनपीपी की मेंबर तरेट की मनुंगदा मंगाना बीजेपी दा लुचिंगबा लेंगाक असि सौगतली हाइना फोंदोकिबसु ताकि मदुदा याउखिदबसि एनपीपी लेजिस्लेटर ग्रुप की लुचिंग तबी एसी की एन केयासी अमसुंग पार्टी की थौपुरिबा खेत्रिगाव एसी की नरुल हसननी अफबा मखल की कुलाई पाइदुना अखन्नना मैतै फुरुपता लंदारकलिङै लेंगांगना करीमता तौबा ngamdana चिन्ना थोकपा पंगांगदा ngángduna लेरिङैदा पॉलिटिक्स की कुबुधि तौनरगली मसिमकचु चीफ मिनिस्टर फमदगी एन बिरेन लौथोउ हाइबा खोलाव असिदगी ngakthoknaba मिचंग खोमबसु माली खंगदेदा पार्लियामेंट की मिफमसु लोइख्रे बीजेपी कंट्रोल तौरिबा रिमोट पाइरिबा आरएसएस की मकोक मोहन भगत की अकनबा वाफम मदुना कमदौबा प्राइम मिनिस्टर ना मणिपुर की अमदी ओपोजिशन पार्टी सिंगी वा नासुंगद्रबसु आरएसएस मकोक मोहन भगत की वादी ताफम थोई 19 सुबह लोकसभा इलेक्शन 2024 सु लोसिनखिबा था अनि हेलकले गवर्नर फाव सिंदोखरे इंचार्ज अमु हापख्रे मणिपुर जी इंचार्ज ngakta ngaire चीफ मिनिस्टर फाव इंचार्ज ओइना लैरबनी हाइनरकले ममांग थादा कलम असिमक्तदा नैनरबा अमृत थुई हाइदुना तसेंगना चुमजानी हाइना लेबाकी मपाव चेनखी ngasina amuk नैनखिचिको अमृत थोकले चिंददी अमुक तोइबा महानी थबक्ति निंगथीना पांथोकलमद्रे चिन थीबा हाइगदरा ओइदबा ngángबा हाइगदरा मुकनगा धमका तौरगा अदुम हंजिन खीगनी लैता लाइरा तानरगा अदुम तेज खीजनी खनबा माली थोकलिबा इरांग असिगा मरी लेनबा लमदम असिदगी स्टेट अमदी पैरामिलिटरी फोर्स अमा ओइना होम मिनिस्ट्री की मखादा लेरिबा असम राइफल लौथोकपिरो फोर्स असिना मिचंग मिखाई नाइबा थबक तौई हाइना कन्ना लाउनरी डबल इंजिन लेंगाक पाइरिबा बीजेपी की एमएलए सिंगना नतना चीफ मिनिस्टर फावना असम राइफल स्टेट असिदगी लौथोकनबा होम मिनिस्टर दा तक्सिनबसु लैकी मरोइना तंपाक लमगी सीएसओ सिंगनसु तक्सिली एआर की मायोक्ता खोलाव कयासु लाउरी डबल इंजिन लेंगाकसु असम राइफल की महूत सिन्नबा सेंट्रल आर्मी फोर्स कंपनी कया थारकले हारी एआर की बटालियन अनि जम्मू एंड कश्मीर दा चटखरगनी सु हाई चटखरबरा चट्रिबरा महूत सिनगदौरिबरा सीआरपीएफ की कंपनी कयाम लाक्लबगे हाइबसु खंगदे पुनम असिगी ओइदुनसु मणिपुर थुगाइरगा तोंगानबा एडमिनिस्ट्रेशन यूनियन टेरिटोरी डिमांड तौरिबा कुकी नार्को टेररिस्ट सिंग अमदी इंसर्जेंट ग्रुप सिंग फोंगना चौगलिबा कुकीजो एमएलए 10 नदी ममांग चही 2012 हौना असम राइफल लौथोक्तनबा प्राइम मिनिस्टर दा मेमोरेंडम न सिंगबा पिसिंदुना तक्सिली हंदकसु हाइबदी चलिबा था असिगी अहुम सुबा लेंगाकता याउरिबा कुकीजो एमएलए 10 ना प्राइम मिनिस्टर दा अइबा चिरोल पीदुना तकनकी मखोइना हारिबदी हौजिक फावबदा स्टेट असिगी लॉ एंड ऑर्डर ngakpagi थबकता मरु ओइना चिंगी लमदा असम राइफल न मिचंग मिखाई नाइदना न्यूट्रल ओइबा मोंगदा थबक तौरी अमसुंग तौदुनसु लागली असिगुंबा तांजासिदा सीआरपीएफ ता महूत सिंदोकपा हाइबसी मैतै सिंगना कुकीजो कम्युनिटी की मथक्ता चथरकलिबा कैंपेन असिदा मतेंग पांगसिनबा ओइना थोकनी हाइबसिनी असम राइफल लौथोखरगा हाइरिबसी तौबिगनो हानगुम इरांग लैबा मफमसिंग द लेंगदना अदुम थंबियु हाइना आईटीएलएफ की ना हारी चुरचानपुर तुरबुंग कैथेल साइकोलना चिंबा मफमसिंग द असम राइफल लौथोकपा यारोय हाइबा खोंजंग चंगसिननरी नेशनल हाईवे फावबा होटल
ꯁꯠꯗꯥꯎꯟ ꯇꯧꯅꯔꯤ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤ MLA ꯁꯤꯡ ꯋꯥꯍꯩꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯒ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯤ ꯑꯃꯨꯛꯁꯨ BSFꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯏꯔꯝꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ PK ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ CRPFꯀꯤ ꯒ꯭ꯔꯨꯞ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯅꯟꯗꯀꯨꯃꯥꯔ ꯁꯔꯃꯅꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯂꯒ CRPFꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯊꯧꯔꯥꯡ ꯌꯥꯅꯤꯡꯏ ꯍꯥꯏꯈ꯭ꯔꯦ ꯃꯦꯗꯤꯌꯥꯗ ꯐꯣꯡꯈꯤꯕ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯝꯅꯗꯤ ꯑꯃꯒꯤ ꯅꯠꯇꯅ ꯀꯨꯀꯤꯖꯣ MLA 10 ꯑꯗꯨꯁꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯁꯧꯒꯠꯂꯤꯕꯁꯤꯡꯅ ꯂꯩꯉꯥꯛ ꯑꯃꯗ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯆꯩꯉꯥꯛ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯍꯟꯗꯛꯇ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯍꯥꯏꯈꯤꯕꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯍꯥꯞꯂꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯄꯥꯏꯈ꯭ꯔꯦ ꯀꯨꯀꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯆꯠꯅꯈꯤꯕꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯟꯁꯤꯞ ꯆꯠꯅꯕ ꯂꯩꯇ꯭ꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯕ ꯌꯥꯕ ꯃꯐꯝ ꯂꯩ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯂꯝ ꯋꯥꯊꯣꯛ ꯂꯩꯕꯗꯒꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯔꯕꯗꯤ ꯃꯤ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯔꯤꯚꯤꯌꯨ ꯇꯧꯗꯨꯅ ꯑꯥꯔꯃꯤ ꯐꯣꯔꯁꯦꯁ ꯑꯦꯛ 1983 ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯛꯄ ꯋꯥꯔꯧꯕꯤꯒꯅꯨ ꯏꯔꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂ ꯃꯥꯜꯂꯦ ꯑꯁꯤꯅꯆꯤꯡꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯐꯥꯎ ꯍꯥꯏꯈ꯭ꯔꯦꯗꯅ ꯁꯦꯜ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯅꯤ ꯍꯥꯏꯕꯁꯤꯡꯅ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯝꯈ꯭ꯔꯦꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯡꯕꯨ ꯈꯪꯗ꯭ꯔꯦꯗ ꯁꯟ ꯁꯒꯣꯜ ꯐꯥꯎꯕ ꯂꯝꯕꯤꯗ ꯊꯣꯛꯂꯛꯂꯕꯗꯤ ꯐꯥꯒꯅꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯁꯤꯟꯕ ꯐꯥꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯈꯨꯌꯦꯛ ꯄꯤꯅꯕꯁꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯀꯦꯕꯤꯅꯦꯠꯅ ꯂꯧꯈꯤꯕ ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯐꯥꯒꯤ ꯇꯥꯔꯦꯗꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯠꯀꯤꯗꯤ ꯆꯠꯅꯗ꯭ꯔꯦ ꯁꯦꯟꯇꯔꯒꯤꯗꯤ ꯈꯪꯗꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨ ꯆꯠꯅꯔꯤ ꯍꯥꯏꯔꯛꯂꯦꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯂꯧꯊꯣꯛꯅꯕ BJP MLAꯁꯤꯡꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈꯤꯕ ꯌꯥꯎꯅ ꯀꯔꯤꯅꯣ ꯍꯥꯏꯈꯤꯕꯗꯨ ꯉꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯁꯦꯡꯗꯣꯔꯛꯂꯦꯗꯅ ARCꯒꯤ ꯃꯇꯥꯡꯗꯁꯨ BJP ꯂꯩꯉꯥꯛꯅ NRC ꯆꯠꯅꯍꯜꯂꯦꯗꯅ ꯀꯥꯏꯗꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯠꯅꯕ ꯂꯩꯇꯦ ꯆꯠꯅꯔꯦ ꯍꯥꯏꯔꯝꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯅꯣꯟꯖꯈ꯭ꯔ ꯃꯥꯜꯂꯦ ꯖꯤꯔꯤ ꯂꯝꯕꯤꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯕ ꯌꯥꯕ ꯃꯐꯝ ꯂꯩ ꯍꯥꯏꯈ꯭ꯔꯦ ꯀꯔꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟꯅꯣ ꯆꯦꯒꯤꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯂꯝꯕꯤ ꯑꯁꯤꯗ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅꯗꯤ ꯈꯪꯂꯝꯒꯅꯤ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯝꯒꯤ ꯈꯦꯇ꯭ꯔꯤ ꯄꯣꯔꯣꯟꯒꯤ ꯆꯌꯦꯠꯅꯕ ꯂꯩꯕꯅ ꯅꯤꯡꯊꯤꯅ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯥꯖꯒꯗ꯭ꯔꯅꯦ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯆꯍꯤ 10 ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯈꯪꯗꯕꯗꯒꯤ ꯍꯪꯅꯔꯛꯄꯅꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅꯗꯤ ꯅꯩꯔꯒ ꯑꯃ꯭ꯔꯤꯇ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅ ꯊꯥꯖꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯎꯕ ꯇꯥꯏ ꯇꯥꯟꯅꯕ ꯅꯩꯅꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯊꯣꯔꯛꯅꯕ ꯅꯩꯅꯈꯤꯁꯤꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯉꯥꯏꯔꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯂꯣꯏꯔꯒ ꯍꯥꯏꯈꯤꯕꯗꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤꯕꯅꯤꯅ ꯏꯂꯦꯛꯁꯟ ꯂꯩꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯊꯤꯟꯊꯈꯤꯕꯅꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ